President Vladimir Putin na Ukraine da Chathariba landa disaster Oiriba Lanmising Kaptuna Hatlagani Kihankhre. President Vladimir Putin na Ukraine da Chathariba lan asida lantheng na bayaw ba pamdaba disaster Oiriba Lanmising bo nongmay na Kaptuna Hatlagani Russia na Kihankhre hay na official report amagi matungin na phongdok le. Hawzik Ukraine da Russia na Chathariba lan asida warrior troops sing deploy tawraga low moral Oiriba lantheng na bada yawning daba Lanmising adu nongmay na Kaptuna hanabagi damakta barrier troops sing deploy tawre hay re. Low moral oirak pamadi lantheng na bada yaw ba pamdraba Lanmising adubo Kaptuna hanabagi damakta barrier troop natraga blocking unit deploy tawre. Handakta Russian general sing asina makhoi ki commander sing da disaster sing gi mathakta khulai sisinabagi ayaba piragani hay re. Masida maruay na disaster oiraba Russia gi Lanmising adu Kaptuna hatpagi wafam yaw re. UK amati masigi khongbu oina satminariba laibak sing na de Russian government na maram chadana Ukraine da atamna na landasin bagi thawong condemn tawwe aikoina Ukraine gi damakta mateng pangna bagi lairiba phirepta karigumba mawong amata da ahongba laigadaba natte. G7 gi mifam dasu Russia na Ukrainian civilian sing da aki tujungba pokhaliba thawong ase akanba mawong da condemn tawriba ne. Russia na Ukraine gi civilian sing gi mathakta landaraga ki tujungba pokhana na bohona re. Russia na maruay na Ukraine gi energy water facility da attack sa thakibadage laibak asigi mafam singda numidang gi matamda may mamle. Russia na sa tharakiba attack adu war crime ni hay nasu mahak na phongdokhe. Russia na civilian singda attack sa tharagliba du war crime singe. Loina na maramadu na masida senariba sing adu gi mathakta akan ba khongthang sing laukhat kani hay na G7 gi foreign minister na pikiba statement amada phongdok le. Russia gi maikaidagi lan asida nuclear khulai sisinagani hay na akal aring singbagi thawong adubusu G7 gi maikaidagi pikiba statement aduda akan ba mawong da condemn tawwe. US na Ukraine da $1 million chamri gi security assistant package lauthokiba da Phoenix Ghost drone yauna makhal makha kaya gi khulai sing pigadaw re. US na Ukraine da $1 million chamri gi anoba security assistant gi package lauthokiba da Phoenix drone armor bot amade nahongna na semdok sadoklaba ti samina chingba makhal makha kaya gi oiba khulai sing piragani hay na US Department of Defense ke spokesperson Savrina Singhana phongdokre. Mahang na hay kibada ikoy na Ukraine da henba security package oina $1 billion chamri gi oiba khusu khulai sing piragane. Masida yawriba maru oiba khusu khulai sing gi manungda fog air defense missile ama dining thijana semdok sadoklaba T-72 tank nifuga manga Phoenix Ghost Tactical Unmanned Aerial System Lisingamaga Armor River Ride Bot Nifu M1117 Armor Security Vehicle Chanige Yankhay yawre. T-72 tank aside US na saba natte Czech Republic Defense Base dagi pirakadavane. United States na pigadaw riba senpa maduda Czech Republic e T-72 tank nifuga mga adu hena pagana na ba mawong da semdok sadokane. Netherlands na su ahen ba T-72 tank nifuga mga Ukraine da pigani hay bagi thazaba wafam di laydiba ne. Maramasin na laywak ani asina Ukraine da pirakadaba tank punna marfu drasuragani panare. Ukraine da ahen ba military gi khusukulay sing pitha na bagi damagta contracting process hawkhre. Ukraine da Phoenix drone plane sing piba si karamba matamda oigadagi hay na hangkhibada Ukraine na hana na mahang na paukhum piradu na hay khibada Ukraine na hana na June thada thajaba pikhibagi matungin na drone plane sing phangkhre. Adubu mathang tangka ki oina pigadoriba drone plane asigi matangda de chapsaba wafam sing phongdoktre. Hawkiba chayolda United States na Ukraine gi damakta $1 million chaniga humbudraga mga gi military package ama lauthokhrabane. Masida maruoy na HIMARS launcher sing gi ammunition precision guided MM155K artillery round chamnga remote anti-armor mine system gi MM155 round lisingani amade anti-armor system lisingamagatchahum amade highly mobility multi-purpose hill vehicle chamaga kun mga ne. Senior US defense official sing na press briefing amada phongdokhibada Phoenix Ghost drone ase Ukraine na darkar oide hay na khangalakibagi paukhum oina US na develop tawbane. Hay riba drone plane makhal ase sisinaba matamda training yamna kanna tawba mathau tade. Maramdi masi yamna laina sisinaba yabagi mawongda sabani haire.
Phoenix drone plane makhal asina switch blast na tawba ngambagi sakti aduga chap manai adubu haidiba drone plane makhal asi tawba ngambagi sakti da khenaba kharadi lai marak asida US Defense Department ki spokesperson John Kirby na explain tawkhibada February tang 13 da Russia na Ukraine da landa sindringai gi mamang dagi hauna US Air Force na Phoenix Ghost drone makhal asidi sarabanai US na pigadoriba Phoenix drone plane makhal asina Ukraine gi nongpok thangba lamdam gi sarukta Russia gi Lanmising na lanthengnabada hena khudong chaba lahellagani haire Iran Russia da drone supply tawbi haina yajakhre ahan boina Iran gi foreign minister na Russia da drone supply tawbi haina yajakhre adumoina mag Ukraine gi capital Kyiv ta Russia na landabada sisinariba drone singse lan thokringai mamangda supply tawkhibani haina phongdokhre Russia na Ukraine gi energy infrastructure amasung civilian target sing thugai bada sisinariba suicide drone sing se Iran sabani haiba yamna mayek seng na khanglaba phawbada haukiba matam kaya sida Iran Russia da drone PP de haibagi matang da chamamnaba kaya thogankhe chen ba yaroidaba phibam lakpadage Iran gi foreign minister Hussein Amir Abdullah hianna lan thoktringai tha kaya gi mamang da Russia da akaknaba masingda drone sing pikhibani haina phongdokhe mamang da Iranian official sing de Ukraine da soknaba lan asida Iran Russia da khulai piba leite haina phongdokhe chayola sigi angan ba sarukta su United Nations ta Iran gi ambassador oina lediba Amir Said Irabani na Russia da drone pi haiba charge ase pura lan ba maram chadba maral ne lan asida Iran maikei amata da leite haina phongdokhe Russia da cafe mai chakpada mi taraga humdoi sirei Russia ki nongchupta leiba Kostroma City da cafe amada mai chakpagi thokdokta yamdrabada mi taraga humdoi sikhre amasung marina sokre haina local media gi report amana haire mai chakpagi thokdok aduna maram oiduna mi chaniga yankhai saphagadaba mafamda puthokhe cafe adu da bambula thabadage mai chakhalaki bani haina thajare mai adu square meter lising ahum ga chamnga gi area da sakhi amasung cafe ge rup adusu kinthaki haire Ukraine gi town sing da mathau tawriba miyoi sing na mafam adu da dirty bomb laibage khudam phangde haire nuclear watchdog Russia na Ukraine gi mathakta makhoina dirty bomb season aduna landana bagi thaurang tawre kipta dirty bomb sing sem sabage thabakana sathari haina claim tawrakpage matungin na kip na Ukraine da leiba tongan ba town na humda hiram asigi matang da thijinna ba hairakpagi matungin na UN nuclear watchdog na Thizin humzilaba matungda Ukraine gi site singda dirty bomb laibage khudam sangdam amata phangde haina sagol sel numita phongdorokre Oiriba da tabi di bapum namakpu thagachare